ngasi phongkiba tongan manipuri se phongsing amasum thokiba thawdo wathoksingdagi maruoibi I pausing khongasaraga manipur top channel gi maikeidigi mayam da thamjagi ahanbada Ukraine gi Mariupol mi mayam phumjinba mafam ni haina thajaba sing thengnare Russia na yamna kana landa kiba Ukraine gi nongpoklom da leiba hithangpham sar Mariupol da satellite ki yengbada mi mayam phumjinba mafam ni haina thajaba sing thengnakre Masina city asida lan gi tamthiba masat kana satkre haina singna hali Russia na Ukraine landa bi anoba tangkak oina Ukraine gi nongpok Donbas lamdam na ngang ahingsu city kiada yamna kana attack toki attack kanman bana maramna area amadadi misam sing puthokna bo hona bi thabak phawba lepki koila khani metals plants amasum heavy equipments factory kya laiba Donbas lamdam asi Russian president Vladimir Putin na laukshin daba yadi habigi mawongda landari sayol nipan suraba lan asi aswaiba khongthangne masum Russia gi yamna thina maithiba mani haina launari da Donbas lamdam asidi Russia na mapung fana khudum chanchina na bokhonari ngarang Putin na Mariupol lan mai pakli haina claim tawkraba matungda maxer technology na thadokhiba satellite picture singda mongpham sani gi mathakta leiba thengnari haidi Hariba mangpham sing asida misam leasing kya Russian forces na phumjin kre haina local officials sing na search toki Russia na ngasi Amuk hana ani suba tangkaki lan Houre haina laothokhre adubu Ukraine gi nongpok lamdam asida khongmi lanmi khomjinduna landabi gi mohot lamdam kya da bom kapsin gi thabak oina sathari masina mi sing yamla mi paihali ngarang ihing mi laktara rom khunda ba nongpok Ukraine gi Sloviansk da Russian forces na yamna kana attack toki awang poklom da leiba Kharkiv city da Russia na leptana bom kapsin ki hari hawkibi sai nipan si da Russian lon ngangba rebel forces amasum Ukrainian forces ki manak lan thoktuna lakliba Donbas lamdam si Russia na mapung phana khundum sanchin ki batarabadi Ukraine gi maruoiba lamdam saruk amadi Russia na lakadoriba masum Russia gi oina tora turaba lan sida yamna darkar oiba mai pakpa kharadang su fangan ngadori Russia na Donbas lamdam lauksinanaba masagi ariba pangal puthoktuna honarabasu haujingmaki oinadi ningthina khumang soksinba ngamdre haina analyst sing naiki maming matha haidoktaba United States ki defense official amanasu Donbas ki mapanda leiba Izium da Russian forces na kharumdagi taksilakpada Ukrainian sing na athingba piri haidi haina pausna makhatana phongdorakle Makasa tarakpoina to papaw mana Mariupol's liberation tawre have Russia gi wafam Ukraine president yakidre misam lising hena sangjafam lawduna lay thajariba Azovstal plant complex amagi manungda lehoriba Ukraine lan mi lising kharakak natana Mariupol's liberate tawre haina Russia na lathokibani adubu mafam adura haujiksu lan sa thari haina Ukraine gi president Zelensky na phongdokhre aikhoi gi leba sigi kham sum nongpok to khudum Saliribising asina yamdrabada makoi mai pakpa khara leire habigi wa ngangnaba maramama phangnaba tawba yaba khudingmak tawri haina video da piba warol amada Zelensky naki khudum salabasing aduna haiba yaba kaya haiduna su Russia bu makhatana athingba piriba city Mariupol da landaraklibi aduna makoigi territory thadoktuna sakhigadaba matam adu fawba makoina thengthaduna lakhigani Russia na khopsin khraba Crimea ga Donbas region da Russia gi yanaba state masa singa gi marakta samjin hanaraba Moscow na honarakibaga loinana kha thangba hithangpam city adu Russia gi akhak palaitaba attack singi target oiduna lakli ngarang sagol sunumita tholakpa miyoi sing puba school bus ahumna Mariupol thadoklaba matung Russia na paiba territory fautuna laklaba matungda Zaporizhia city da thungkhre adubu tholakadaba miyam khomjin pham oiribadugi manakta sel kapa horakpadagi corridor adu thingjinkhre amasum nungsiraba Mariupol miyam aikoina yamdrabada khudong chaba phangbaga nakhoibu mafam asidagi puthokna bai aikoigi hotnabadu aikoina tokroi khangduna leibiyu haina Ukraine gi deputy prime minister Irayina Bereshukna telegram da haiki sohairi Moscow president Vladimir Putin Mariupol liberation tawbadubu Russian forcing gi mai pakpa mani haina thatkhre mahakna Azovstal plan adu langoi sanduna thamnaba order tawkhre masigi industrial facility sing adugi structure sing asida mathakta kakhatlubagi mathau taba natragana lainungda sittuna sanglunabagi mathau taba laite
Haying ama phawba nanthokpa ngamkhidana masigi industrial area si thingzilaga thamo haina Putin haikhenasu pausna makhatana phongdorakli loshilakpoina paung tanga myamda hapsaramge Boris Johnson na Prime Minister Modi unakhre pound billions amagi investment sing deal tawnagani British Prime Minister Boris Johnson ma ki numit nini gi India khongsata ngasi Prime Minister Narendra Modi unakhre masum naknaba partnership henganaba masum Indo Pacific Security Corporation kan khanaba pandamna UK amasum India gi strategic defense diplomatic amasum economic partnership ki matangda manung thitna wari sanakre Sagol Singh numidanga thengbada Delhi da thunglakiba Boris Johnson bu Union Minister Rajiv Chandrasekhar namak bu airport okhi amasum Rashtrapati Bhavan ceremonials kona Rajbata Mahatma Gandhi gi samadhi da laikatune kai khonabo ukre Numitchigi Numijung Matung UK Prime Minister Aduna Hyderabad House Nungtil Pung Amarum Tabada Nakal Anina press statement Amathokre I hakna India the UK PM Boris Johnson Tarana Okle Mashima ki ahan concert Orambe Adabu Magna India bu Fazana Kangi India UK Marising Fagan with the Magna Sound Tabakre Hana Narendra Modi Naki Aikoina strategic Amasum defense partnership Marik Sumna Kanakre Laiba Anigi Marakta free trade deal Magi Matang Su Nanakre Mashi Sahi Lushilakura Sahi Taunagani Masi Aikoin Handakta Sahi Taukiba India Australia free trade agreement Aduga Manaba Paringdani India ga manufacturing gilamda Maru Aina defense sector Damasum Atama Niver Barat ki Mai Pak Papanganabagi Matang UK gi akan mapamadu Aikoina Taranoi Aikoina UK bu India gi National Hydrogen Mission Yaunava invite Tauri Haina Modi Haki Prime Minister Modi na makatara duna India amasum UK na tech farms sing amasum startups sing funding pi duna climate change ki watok thengna ba $1 million chamagi initiative ama punna paikhat minagani haikhiana su paus na makatana su phongdorakli lushilakpoina to papaw mane irai laison manungda Afghan smokes pokai bedam yoi kuntragom le sikre kuntraga mari sokre Misi Minathoput Nuan attack ani Makoina Satabani Han Islamic State Group na Fongdora Kivegi Hek Nungan Mada Ngasi Awang Tamba Afghanistan Iragi Lai Kurumnaringa Gimanunda Mox Manunda Pokaira Koda Miyoi Kuntragum de Shikremus Nipugum de Shoklehena Taliban Huang Amana Fongdokre US na ngaglaw piduna thama government do tanthokra bigi matung Taliban fighters sing hoki sahida Afghanistan gi lengak pa ki matung dagi leba sta bomb attack sing thaudok ma sing hantakrabani adubu suni IS na makoi gi lining tinadabu sing gi matakte attack sing makhasa takhi awang thangba province kunza da leba mox ama da bomb pokhai ki badu da shiki ba mi kuntra gumde du gi manung da angang sing su yawki haina Taliban gi wang loi Zabihullah Mujahid na tweet tawki Aikoina crime si condemn tawi amasum awawa tahawraba singi mafamda aikoigi nungsiba phongthokli haina mahak na haiki khudakta asengba khangba ngamdriba social media ra thagalakiba MA singna Kundu city gi awangba city singda lai khuramba mafam Molari Sikandar Mox aduki wall sing aduda ahoba makhul sing leibad uli IS kumba jihadist group singna Sufi singbu yamna thina yengthi Mox aduda riba phiba madu kiningai oki Mox adugi manungda lai khurumbagi miyoi sing adu loinamak sokpa natragana siki haina Mox adugi manak dukan phama Muhammad Ishan haki thaudo si awang thangmu city Mazar-i Sharifta Sia Mox amada lai khurumba miyoi taragani to siki ba amasum yangkai ni pan sokiba bomb attack ama makoina tawbani haina Islamic State group na phongdokhibagi nongan badani Miyoi mari sikiba amasum taraga nipan sokiba Kundu city da Seoul sunumita thokiba tongan ba attack amasum makoina tawban heraki adubu laiba popo numita miyoi taruk sikiba amasum kunga mga hena sokiba Kabul gi sia area da leiba nupa masa singi school amada bom ani pokhakiba dudi hauju phaw kangbu amatana makoina tawbuni hena phongdokhidri Afghanistan gi apun mamising million kuntraga nipan gi sada taradagi kun phawbadi Hazara community digi ayam boiba sia Afghan sing hena phongdokhi adu hausi koina di myam paw si matang sa lusinjarage amasum pathok sa gibra soi ki balan ki ba yaur su myam nanga pigani matam ge ba maroi be paw sing su myam da le plaitan update pizara ki haina channel sigi mai ke digi myam na thamjari and thank you